ꯈꯨꯔꯨꯝꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯑꯉꯛꯄ ꯃꯈꯜꯒꯤ ꯃꯩꯒꯤ ꯐꯖꯔꯕ ꯂꯩꯇꯦꯡꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯇꯨꯅ ꯐꯖꯍꯟꯒꯗꯧꯔꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯟ ꯂꯣꯀꯦꯜꯁꯤꯡꯅ ꯃꯦꯂꯥ ꯄꯥꯡꯊꯣꯛꯐꯝꯗ ꯑꯇꯥꯡꯕ ꯃꯦꯁꯤꯟ ꯀꯌꯥ ꯊꯝꯂꯒ ꯂꯨꯄꯥ ꯂꯥꯈ ꯀꯌꯥ ꯈꯣꯝꯂꯒ ꯄꯨꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯤ ꯃꯆꯥꯅ ꯃꯄꯨ ꯑꯣꯏꯗꯨꯅ ꯃꯄꯥꯟ ꯂꯝꯗ ꯁꯦꯜ ꯆꯠꯍꯟꯗꯕ ꯉꯝꯂꯦ amadi Nipan Suba Manipur Polo International da Mapaleba ki Polo team tare na saruk yagadori mapungba pau pizari Lagliba Sangai Festival da Fazarba Makalgi Maigi Letengna Sangai Festival hena fazahanduna miyamgi pungning chingsingadori Hiramasi matang da paudam ama Lagliba November gitang kungama thoidagi numit tarani chupna chathagadoriba Sangai Festival asida mamanga amukta manataba mongda maigi leiteng tawduna festival asbu yengba lakpa miyamgi pungning singsingadori Hauzik Baigachandra often year theater ki mamang thangba sarukta Manipur da amukta season na kidriba LED light makhalama fit tawba loiduna mafung phana function tawba hore Festival hogadaba matam walabasu Baigachandra often year theater mamang da tawriba maigi leiteng asi mihoi kiana numidangi matamda yengba lakpa hunare Manipur State Power Distribution Company Limited MSPDCL ge makok thongba official singi pautak matungina MSPDCL ge Imphal Electrical Division number 1 ge Deputy General Manager T Ibo Chowbada Chowba thodang lauduna ahing nungthil khaktana hauzik mai gi leiteng sem sabagi thabak chathari Festival asigi damakta hauzik mai season naba nungai naba hapta kangjibungda 250 kV gi transformer ani amadi 400 kV gi transformer ama install to baloi kre Festival asigi damakta season nagadori ba mai asi nomata kilowatt chamri rong oiraba yai hari ISTV news na phangba paugi matungina Baigachandra often year theater gi mamang thangba sarukta thaliba mai gi leiteng gi polom singasi Kolkata dagi akak naba matam gi manungda puraktuna sem sabani hari Festival asigi manungda Rajbaban mamang dagi Sanjen Thong Imphal Hotel dagi Rajbaban amadi Rajbaban mamang dagi post office na singba mafam kiada tongan tongan ba makhalgi disco light haptuna miyam gi pungning singsin gadori miyam na sathok sasin da hena nungai da bagi damak bapung oina thoram pangthokadoriba hapta kangjibung yauna mafam asi yauna lakadaba lambi gi saruk singda metal headlight chamri dom season nagani hari Hanaki Sangai Festival asida season nagadoriba tongan tongan ba LED light yauna maigi polom singasi lupa lakh kuntra romgi oibe yai hari Sangai Festival manungda season nagadoriba maigi tax asina lupa lakh ahum rom oigani haina pausna makhatari ISTV News Gidamak Cameraman Jiban Konsam Galoinana Paudam Jariba Sunil Kumar ISTV News Imphal Jehi kungi mathakta mapalamdagi lakpa nan Manipuri sina Manipurda atangma machine kaya mela pangthokfamda thamlaga lupa lakh kaya sendong fangduna achoba senfam sing puduna chatki adubu hausiti nan Manipuri sing adugi makhada labor oina thabak suduna lerakiba Manipuri machin manauna mapu oiduna nan Manipuri yauna mioi kaya da thabak piduna mela mafam kaya da machine sing chalaiduna hingnabagi damak senfam oidi Hiramasi matang da akanaba paudam ama Mafam kaya da pangtokpa mela singi entertainment item oina chalairiba machine adudi maruena dragon train amadi merry go round ne machine asigi mapuna kesamthung irom pukri mapal dagi haisnam boni amadi mayamba haisnam herojit ne boni na mela pangtokpam amo oiriba khurai puthiba winter mela da ISTV news ga unadun wari sanabada chahi kunmanga rom mapalam dagi lakpanan manipuri singna hairiba machine sing asi manipur da pangtokpa mela kaya da season aduna lupa lakh lakh kaya khomduna pukibani makhoi gi makada chahi lisang sitna labor oiduna laki madudagi fanglakpa senfam sing aduna machin manauna tungchinduna hojik machine sing asi leibani haiki machine sing asi bulaina na honabada makoi bu puning thogot biba mioi kiasu lei haiba wafam phongdoladuna dragon machine asi lakh 13 pi aduga merry go round na lupa lakh mapan makai piduna leibani machine ani si thamari rom sure masida maruena generator amadi speaker machine yawe haiki thamari sigi manungda mela mari saruk yakre nimit 10 dagi kunni fawbugi manungda mela pangthok matamda punna machine ani sina lupa lakh amadagi lupa lakh ama makai fawbugi changda tanba ngame masigi manungda staff singi sel pikraga masagi oina thamda lupa lising humdra romdi lemi haiki aduga ticket ki mamana lupa kunthra dagi yankai fawbugi changda lawi punna nan manipuri tribal amadi maitai tharaga staff kunthra rom thamduna machine nasi chalaibin haibu wafamsu boni na phongdoki hana mayang ni ko ni kusari ye mari sri sari maitai gi photo mo le ram da bimaji photo mo le na ai bas ni jai sin ko ma ni maitai gi na ko na maitai sin mi na gi na lam dam shi ba ko sar da bes ko ba sumo do na ko so ko na ai ko da ai sagi na sele ji mi won gi mi pa na ta pa lam de ko wai da na da gi apo pa gi ko wai da na da ja ko na do ko so te te sen ja ga sagi ko structure da sa la ma ya
ड्रागन ट्रेन की डिजाइन से पेंटिंग तो होलगा मसाना मॉडिफाइड तौबनी हाइन सु बोनी न फोंदोकी महाकन मखा तारदुना हौजिक मेला की सीजन ने अंगांग अमदी अहल सिंगना ngayateng oirabsu mind free oiduna entertainment saruk yaba haibasi mausani mechin sing asi yamna attractive oi amadi miyamna yamna pamnana enjoy tawi haiki mela gi lamda profession amo oiraba miyoi singdadi kanagum kharana mela gi namada jwar gi mawngda onthongna na bohona basi yaningde sahili sang sitna sinpam oiraba miyoi singda chawna akai ba pi haibo wafam ju phongdoki adamudi moina online everything 100% moina kuki adu je manipuri ma kham rada su laile asena mayang gi makha da hinga ga laiba masagi poida ba new culture to manipuri asena adu ai sama ki wenadi isagi wele ji kaina kaijaning bodi ISTV ki thonga asi manipura laiba bodi thok thonda ba na sing adagi ka bi sing hada adu ba handicap person sing orphan home sing asi yes the prizes na thong na thong na mo gi damta yang ba yang to bodi thong an damni akoli side gi ang ba thada ma teng pang gi ya sa le ट्रेन चेंबगी मवंग अमदी मेरीगो राउंड की इवेंट असिना लाक्लिब नवेंबर कुमाथोइदगी कुंट्रा फाउबा हप्ता कंगजिबुंग द पांगथोकदोरिबा संगाई फेस्टिवल असिदा याहुलबदी मपालमदगी लाक्पा मियोइदा नतना लमदमसिगी मियांदसु यामना अट्रैक्टिव ओइगनी बोनीनसु संगाई फेस्टिवल याउननबा मरी लेनबसिंगदा से थाक्रे हौजि फाउबगी ओनदी कंफर्म तोगदु हैबो वफम थामके ISTV पाउगिदमक एन रंजन अमदी नाओइबम फिलिप्स खुराई पुथिबा विंटर मेला मणिपुर सरकार की हेल्थ सर्विसेज के डायरेक्टर ओक्रम इबोम चाना तमेंगलों डिस्ट्रिक्ट हेडक्वार्टर ताबा खोंगशांगदगी किलोमीटर 10 हेना चलग लेबा नमकाउलोंग कैकाउ जंक्शन दा हेल्थ सब सेंटर अमा सारगनी हाइरी ISTV न्यूज अमदी अतोपा पाउमी अमगा डायरेक्टर गा उनबा मतमदा मानो वाफम असि फोंदोरखिबनी लोइनना तमेंगलों डिस्ट्रिक्ट हॉस्पिटल दा माइनर ऑपरेशन अमदी मेजर ऑपरेशन तौब मतमदा लुपा लिसिंग अमदगी लिसिंग तरेट फाउबा लौरगा ऑपरेशन चथरमगीदमक चीफ मेडिकल ऑफिसर की मथक्ता एक्शन लौदना मखाताना नियम की वांगदा थबक तौदना थबक लौखले हाइके लमफेल्द लेबा डायरेक्टर की ऑफिस उनबा अदुदा महाना हंदक्ता ISTV न्यूज अमदी अतोपा पाउचे अमदा तमेंगलोंदा हेल्थ सेक्टर गा मरी लेनबा पाउ यारोपा अदुदगी खोंथांग असि लोखपनी कैकाउगी खुंजासिंगना फोंदोरपा वाफम असि मरम चाइ तोंगान तोंगानबा कुल तरे की मियोइ लिसिंग मरी हेनबगी सेंटर ओइरिबा कैकाउदा सब सेंटर अमा थमनबा प्रोग्राम इंप्लीमेंटेशन प्लान PIP फंबदा फंड सोइदना हापकनी भारत सरकार की सु मिनिट कुंट्रा चलगा मी चमंगा नत्रगना लिसिंग अमा तारबदी टाइम केयर सिस्टम की मखादा सब सेंटर अमा थंबा याई हाइके अरुगा तंगदा फंगो फैसिलिटी सिमक सिंगसु फंगनबगी अखोई पांडमदा कोचित प्रेस सिनी कोचित होना जरी अरुगा मसिगी मरक्सिदा ISTV दा अखोई कैकाव हायरगा खंगनबा नमकावलों हायरगा सोदम खंगनबा खोंगसांगदगी तमेंगलों चपलमेंदा चराउने किलोमीटर 13 चलग लेबा जगह स्वाइसदा सब सेंटर में बोले तब सेटलमेंट अमा थेंगरे है कोई खाने मी जमा दे तागेरा लिसिंग दे तागेरा माफम दे सब सेंटर में लिंगम है कोई ऑर्डर ले रहे सब सेंटर से कोई न चाहिए मतलब सीसी अनो अनो बसी दा काले है ना कोई न प्रोग्राम पेरेगा दिल्ली देगी अप्रूव तो होगा कोई न सारगा सीजन चलाएगा दम नहीं सिगी माफम जी कोई सोदन मथंगी सेंटर दा कोई PIP दा सोना हापगे ना कोई खंजर नाकलमरोमदा डायरेक्टर इबोम चाना सेल लौरगा ऑपरेशन चथरमबगी मतंगदा DC याउना कमिटी अमना तमेंगलोंदा ऑपरेशन पांगथोपदा सेल लौनबा वारेप अमा लेरमी मसी अनाबसिंगी हिदा लांगथक लेबन चिंगबा असिदा चंखिबा सेनफम पानरगा हंदोक हंजिन तौनगदबा सिस्टम ने अदुबु हेल्थ डिपार्टमेंट की मखादा असिगुंबा नियम लेतबना एक्शन लौनबा थबक पाइखपनी फोंदोखी मदम मोना पेशेंट लेजर जो सिंगै दे खो पिबंग हम देहागा लेहल मगदि फदोबा मोना पैसा खन लौरगा लेबी बे टाइप तौदो मदुना फजदबसि खंगेन हेंद्र अखोइना ऑनरेबल मिनिस्टर सो ऑनरेबल सीएम सो मागी मीटिंग इन माइनर सिंगदो गलोनेना एक्सप्लेनेशन मा कोई पीदोरे अदुगा इफ दे फील मा एक्शन खर लौरगा मसे अमोना तुंगदि अखोइ थोंदनबा कोई होना कोई होना जरी अदो मोजु मोगी सोसाइटी में लेकर मीटिंग तौर तौर मथोनिना डॉक्टर चंबो है बसी मो खकी मान मान खती होलमदे अदो तौर मथोती डीसी ने तौदसु अदुगा चंबो तौदसु आराम मथोती होबा अदो मसी एकोना डिसिप्लिनरी एक्शन की रिकमेंड तौर गवर्नमेंट इजरे ऑफिसर CMO दा मसी नेवर टू रिपीट अगेन तुम
ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯁꯤ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯁꯤ ꯃꯥꯅ ꯑꯃꯨꯛꯀ ꯎꯠꯇꯒꯤ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯇꯣꯔꯦ ꯃꯁꯤ ꯑꯃꯨꯛ ꯇꯧꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏ ꯊꯤꯡꯕꯒꯤ ꯅꯣꯇꯤꯁ ꯑꯃ ꯑꯩꯈꯣꯏ ꯄꯤꯖꯔꯦ Inspector General of Assam Rifles IGAR South Sinduna Ningol Chakobugi Thorum Pangtokre Mantri Pukrida Leba IGAR South Ki Complex to Pangtokuba Thorum Aduda Major General Rajib Chopra Amadi Mahaki Loinabi Aswani Chopra Susaruyaki Thorum gi Sarugama Oina Lamdam asigi artist singna isei nongmai gi thorom pangthoke lamdam asigi masak nai biningo singda akhanaba khudol papi duna ikai khumnaki thorom adu da lakpa chingmi tami amadi jati khudimaki ningo singda khudol papi ki thorom adu da IGAR South oiriba Major General Rajib Chopra na ningol chakoba habisi machimana oibagi mari hena jeshil hanbada natana ngasidi state asida khundariba mioi kanglo khudimaki marakta hena apaba mari thamnaba kumai ama oire lalaba chahi singdasu Assam Rifles na kumai asi hena chauna pangthonaba amasung unit khudimakta pangthonaba sem saba leire Assam Rifles na lamdam asigi nupi singa hena afaba mari thamnanaba honari Manipur gi santi puraknaba honabadasu force asina achoba thodang lauri matungdasu hena lokhigani phongdoki Imphal West District ki manung channa khurai lari yamba makhalakai da Imphal West Police amasung kuntra suba Assam Rifles ki kangbo amana thiba humbagi thabak chathakre Additional SP Operation Megazandana luchingduna chathakhiba thiba humbagi thabak aduda khurai lari yamba makhalakai Community Hall da nupa amasung nupi sing amamamta oina masak khangdoki maduda masagi saktakche fazana yaudaba miyoi kuntaruk makhatana thiganabagi damak district asigi police na lokhatki Imphal West Police Commando nasu sangai festival mangoina na Inspector Pauna luchingduna thangal kaithel gi akoibada chingnaba miyoi sing wang pahung chathakre maduda miyoi taruk makhatana wang pahung chathanaba city police station da sinakre hari ngarang numidang dagi ngasi ayuk faubda Imphal Police Station gi OC na luchingba nupi police yauba kangbo amana kaisampata gi wahengbam lekai faubgi lambi gi nakalda amoda kai hundokpa nupi nga yauna miyoi taraf fagalaga ain gi oiba thabuk lokhatkre masi matangda Imphal Police Station gi OC Santi Kumar na phungdrokpada kanagumba singna yumgi amot akai sing NGO singna lokhatpa lakpa matamda sinabiu soroki nagyata hundokpa mai thaba tawbiganu NGO singna su matam chana fataba amot akai sing lokhatpiu Imphal Sahar Luna na thambada prajana mateng pangbiu makhatana Imphal Police Station na mapam chadana amoda kai sing hundokpa sing fagatuna ain gi oiba thabak lokhatkani haiki aduna amot pa lokhat pagi thabak tawbiriba NGO singna masida nongma lepaga nongma maina moigi amot pa se collection tawbiraga di saigi area da sorok ta tholaga amona kai lang thoi base masi lang thoka do ba mande and NGO singna with dedication maina khara collection tauna ba sinbi amarom da miyoi amana phongdorokpada Imphal Municipal Council na amoda kai sing paisinduna thamba mafam da amoda kai sing langtholubani IMC amadi NGO sing na matam chana amoda kai sing lokhatpa lakte masisu bari leinaba sing na miyeng tombiu phongdorakli ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯂꯔꯃꯛꯁꯨ ꯍꯥꯏ ꯇꯤꯀꯦꯠꯃꯛꯅ ꯍꯥꯏꯗꯤꯁꯤꯗ ꯑꯩꯈꯣꯏ ꯗꯝꯄꯤꯡ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯊꯣꯛꯆꯕ ꯂꯥꯛꯀꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯀꯩꯅꯣ ꯑꯁꯤ ꯌꯥꯝꯅ ꯔꯤꯒꯨꯂꯔ ꯂꯥꯏꯕ ꯉꯝꯗꯕ ꯂꯩꯇꯕꯅꯤꯅ ꯃꯐꯝꯁꯤ ꯁꯤꯖꯤꯟꯅꯕꯤꯔꯣꯅ ꯃꯗꯨꯗ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯔꯨꯕꯅꯤ ꯑꯩꯈꯣꯏꯃꯛꯅ ꯌꯥꯝꯅ ꯃꯣꯠꯁꯟꯅꯤꯡꯗꯅ ꯇꯧꯕꯒꯤ ꯋꯥꯐꯝꯅꯤꯡꯗꯦ ꯃꯣꯠꯁꯟꯅꯤꯡꯗꯕ ꯍꯥꯏꯕꯕꯨ ꯌꯨꯝꯗ ꯃꯣꯠꯄ ꯑꯃꯣꯠ ꯑꯀꯥꯏꯗꯨ ꯈꯤꯇꯪ clean oigadra aina mafam sida dumping tawba yai haidan thamjarubai wa Purana Bazaar New Market Lakshmi Market amasung temporary market ta kaithel family bisingna kaithel gi akoiba luna na thambina ba Imphal Municipal Corporation gi executive officer na khangale kaithel manungda chak insang thongjinba nga semjinba maila na kotpa pofam dagi hendongna sandokpa yaroi hairi pawgi marathana temba break amata break matungda taram nokchari BJP Manipur Pradesh ki mass enrollment thorom pangthopaga loinana More Local Committee Office State President Test Chaubana More Ward number 5 ta hangdokre thorom asida party ki hana president oidaba Mainam Warod ex minister Salam Ibohol Professor Tiken Vice President I Mangiton BJP National Council ki member Yanglep Haukip Vice President Chandal in charge TS Jadumani General Secretary Media Affair L Basanta amasung S Navasarma Susarya ki BJP Manipur Pradesh na miyam punna party da ming chanbagi khongjang asida miyoi lak ama mathang chahi gi March 38 fawi manungda pandam thamle State President Ches Chaubana State asigi Congress sasana manung hanjinba chingi mafam kaya yaushinba ngamdabaga loinana chingda analayang lambi thong amadi PDS ki thabak sing fail
oire grassroots ta thadaduna miyamda yohongadaba senfam MLA minister singna masagi furikhauda changhanduna leire haiki nongchutta yenglamba thausiladu haujikti ek is haina akanba thabak Narendra Modi sarkar na lokale haiki United People Administrative Council apako amadi KM Blooming School khangabong na sinduna apunba khunai ama sagat padat nat haiba hiramda nomogi oiba khanane na mifam ama school asida pangthokre mifam asida District and Session Judge Thawal S Imocha Manipuri Human Rights Commission ge member oiramba NG Nongyai UCM ge President Wainaba Chandra School asigi Chairman KS Manager DM Science ki Associate Professor Dr. Wahiduddin Sheikh Shusarya ke Sangai Express Manipuri Edition ge Editor Khogendra Khonram na Resource Person oike Manipur College ki library ta thamliba larik amasung khudong chaba si matamga chana dre masi athuba matamda library amagi chapchaba khudong chaba fangalu haina college ki mahiri sina wakan mifam chathakre National Library Week kamari lenena changsang kiba khongjang asida mahiroi amana matamge awonba asida honglaliba competition asida college asigi leidiba library ki fibam pokning nungsiningai oiri matamga charaba larik thamdabaga loinana e library ki khudong chaba mapungfana mahiroi singda fanganba ngamdre library asi mahiroi sing khaktanate oja singge su matamatam ge loksing lofam oidibani phongdokhe Edet College ke oja singna makhoi gi bifam thokpa dabi pithok tabadagi October thadagi changsilapa khongjang kansin khibaga loinana jarai hanbagi khongjang kaisampat lemazam lekai community hall da changsingkre September 18 da aroiba oina aiba cherol ama education minister amasung chief minister da pisingkraba fawbada thabak ta onthorak taba asi laibak thibani thawong asida oja sing pendabaga loinana achumba dabi asi tanba oina jarai hanbagi khongjang asi changsinbani hari People's Development Agency na sinduna Women and Child Trafficking amasung Protection gi matangda nominee chathagadaba seminar ama Chungmaironggi Adim Jati Amity Hall da haukre hautopagi tharumda Manipur State Commission for Women's ki Chairperson Dr. L. Ibetombi Naga Women's Union Manipur ki President Oirambi Aram Pamaisu Sarya ke hauziki matamda mi amana mi amabu hek ikai khumna drikai problem kaya lakani sel talibani haiduna aranba mongda nipi angang sing lalombagi thabak chatharaliba asi punna thengnaba matam oire haina aram pamina phongdoki Dr. L. Ibetombina Manipur gi ching amasung tamda mi lalonbagi thabak chahi kaya asida thogli masagi apamba nungai bakharagi damak marale jatraba nipi angang singda pamdaba thodok sing thoali handang marasu nungai taba tahai daba thodok kaya thoragli pumnama ase punna khusamnaduna tungda thoktaraba honasi phongdoki Imphal East ki manung chanba kairao kendra ki kun taru ki lambi miyamna chapa yadana leiba chahi kaya suri haina Trinamool Congress ki Vice President M.I. Khan phongdokre Imphal yadipo lambi asi semnana ba lamdam adum ki miyamna lambi thingba yauna khongjang kaya sangsingkre adubu Andro kendra ki MLA T.S. Syam Kumar na lambi asi semnagi habitaki khongjang asi handokpani local MLA na mahaki kendra da mahaki ayaba yauduna lambi sembada khut thingjinganu haba wafamdagi Andro kendra ki MLA na lambi asi semdana lei Athuba matamda Khatrigao Kairao amadi Androgi lambi semjinbiu phongdoki Sarkhoi Imphal East ase Manipur gi manungda anouba semba district amani adubu Thoban gi yengnurubadadi Thoban na Delhi oikhre aduga khoi gi Imphal East asina Loktak Park tum thanbi base kari karamba pendaba natraga sarkari karamba policy no habisi social worker moina sarkarda sarkari achekpa makoi phirep amasu khangjani Andro Kendra gi manung chanba lambi kaya ningchina sembi dabana handak pangthogadaba sangai festival da lam koiba lakpasing changhandaba yai haina lamdam adom gi miyamna phongdorali yari po kaithal manbi lamkai all angtha village poiro khongjil kaina lambi Huikap na chungbagi miyamga pau mi kambu amaga unabada lamdam asigi lamkoiba singi yamna maru oiba mafam ama oiriba kainagi Govindaji Temple tabalambi matam kayadagi sembi dana leiba asi pende local MLA na semba yaba khara semlabasu mapalamdagi lakpa lamkoiba sina lambi asida chatpada ikaiba fawi athuba matamda lambi asi sembiu androda mapalamgi miyoi kaya lamkoiba lakli adubu lambi fatabana miyamgi chatok sasinda khudong chadaba kaya mayoknari androgi lambi asi athuba matamda sembi Manipur amadi mapalam dagi lakpa miwe amata changhaloi haina Andro Naga Panchayat ki hanagi chairperson Lukoi Khumana phongdorali
कोई मणिपुर गवर्नमेंट ना अथुम मतम देंग सिनबिरगा हाइबा लंबी सी संगाई फेस्टिवल लापसी मई लेना अखोई सेम सापी तारगदी अखोई अथुम मतम संगाई फेस्टिवल सी बोयकॉट तौग लोइना अखोई टूरिस्टना अंदरोद कईगुम लानिंग लेरगसु अखोई मधु चंगनदनब अखोई ngasi लेबिबा इस्नाव मैमना दुगी केप लोगनी हेबी वारेपसे अखोई प्रेस मीडिया की तुम थमजरी Student Union of Kangleipak and Tomchau Higher Secondary School Unit Hangdokre SS Pakpibu President MD Amar Farukpu General Secretary Oina Khankre Amaronda KSA Modern College Unit ki Thaupuna Naba Revinson Bu President Paul Bu General Secretary Oina Khankre Joint Non-Government Voluntary Organization Kakching Nasinuna December 13 Taramanga Fauba Kakching the Pangtok Kadoriba Anirak Shuba Kakching Festival Gi Calendar Amasung Festival Asigi Isegi Audio Dix Ama Kendra Asigi MLA Y Surchandra Nangarang release Tokre Kakching Turel Wang Madaleba Kakching Municipal Council Gi Auditorium the Pangtok Betharom Asida MLA na Delhi Bangalore Gumbaga Yangnabada Pikraba Manipur asida thabak thoram khudimak Imphal khakta da tawbagi wakhalon asi thadolasi chawkhat thorang amadi lamkoiba singi yengfam semgat sagat pada Imphal khakta da tawbagi mahutta mafam kaya da su semgat patangai fadi haiki ngasi nungthil pung amaga mini kontra rom chapa matamda Imphal ki manung chanba sekta mayai lekai gi nganthak sabi lokonda low yeina bagi damak khomjilaga thamba fawbol Mapai ama maina tumna chakre Manipur Fire Service ke kangbo ama laktuna atopa lawfam sinda makata na sandora kadabadagi kankre lawfam adu pundomom awang lekai dagi thingbaizam Robi Kawamyo Amagini ngasi ayuk jiri dagi Imphal thoropa cruiser gari ama nung dolan gi lokada on thabadagi maduda tunglakpa myo MSCD taramatoi sole asokpa sing nungba primary health center da lakanari Zelenong Students Union jiri area gi president Jonathan na asokpa singi mateng pangkre lambi matek asi kontratare suba ABCL company na sembani makoina soibadagi accident thokpa mali hari CPIM Jiribam branch ki taramari suba local conference sorok atingbi Kamarangada Labor branch office ta hokre tharomasida jiri local CPIM gi secretary M Indramani secretariat member Y Ratan Lomi Maruki member P Babaton Susarya ki mipamasina Imphal da December 15 dagi 13 fauba pangtokadaba state conference da saruk yanaba myoy mangasu khankre Bangladesh ki Silet Sapam Lekaida Tokchum Sonamani Memorial Library amasung Museum ngarang hangdokre Tharomasida Nilima SC Sinha Trust ke President Advocate SC Sinha Manipuri Language Research and Development Committee ki President AK Seram Bangladesh Manipuri Mahila Committee ki President S Rani Susarya ki SSC Ingniseni Taramari da khwaidagi makwang na mai palakiba maite meheroi tara tarukta sel gi manapi duna puning thawat ki Loktak Lake Arson Degit Ohumlak Shibading Singh Thorom Thanga Jinglak Kaitel Community Hall the Pangtokre all Loktak Lake areas Fishermen's Union and Sinduna Pangtok Betarom Asita Kohagi Chairman Fulindro Konsam Amokogi President Dr. Waimani CRA के सेक्रेटरी जितेन युमनाम हेरिकॉन के प्रेसिडेंट मुतुम चुरामनी HRI के एग्जीक्यूटिव डायरेक्टर वहंगबम जय कुमार अमदे निपको के प्रेसिडेंट सुनील कराम सुसरिया के मौसा के लोकताक पात सक्तम मांगहनदना लोकताक कननबा अचेबा फिरेप थौरमसिदा लौकी फोलिंड्रो कॉन्समना गवर्नमेंट लोकताक सेमगतपदि थागली अदुबु लोकताक की मपाल तांगदुना हिंगलिबा लोकताक के अकोइबदा खुंदारिबा सिंगी हिंगबगी हक खोंगोइनबगी थवोंग चथरिबा असि खंथबा चुंगनी फोंदोकी Mian Horaba, Mian akan berkumpul bayama, hari ini saya masih lakukan tadi, saya ikut di sapusi masih koi kamu nanti, hari ini saya buat teman-teman itu bah, Mian sih ibu bayama koi, betul tak? Loktak ke fundi sengbagi thabata lupa crore kaya ke senfam bangan kibagi mayokta student league Manipur na khongjang sangsin bahawkre laliba November kontra fawwa Manipur gi mafam sinba thungna wakan mifam chathana bagi ahan ba khongjang oina ngasi Bright Career Academy lamlai da hawkre fundi sengbagi wathok asi CBI da tigat hanana ba Prime Minister da dabi tawduna chathabani student league Manipur gi General Secretary Isan Chandamna hiramasiga mari leinana ngarang Prime Minister Narendra Modi da memorandum ama pisinkre CBI da inquiry tawhanduna baralebi singi mathakta akan bathabak lokonanaba November kontra fawwa democratic oiba khongjang changsingani masi fawbui manungda Prime Minister na chapsaba pakhum pirak trabadi akan ba khongjang changsingani hari athu matamda koi Prime Minister da koi na ngarang memorandum thajagre memorandum thagi bje koi state na government center na CBI da sidabiraga achumba tawbiona maina thajagibni ado koi ngasidagi horaga lepa leitana
November 30 फाउवा डेमोक्रेटिक और मोंग संग्रह होगी अदो मसिदा ताबी दबा तारगदी 30 November की मतुंग दगी मखल मखा क्या की खुंजन संजन नबा कोई सेम साबो न मोंग लोजे Eviction street vendors singi warasinate have hiramda roadside vendor welfare association asinduna nomugyeba afongba khanane ba mipamama gem holda pantokre mifamas da all Manipur dupi marup ke working president M Saki association ke president Khetri Tama Manipur kaithal fambi apunba nupi lup ke general secretary L Mema amadi Jano Begum Susarya ke Khetri Tamana government na ngasi fawba street vendors singi janaba thausil amata lokhat pidabana lamdam asingi street vendors sing awaba mayuk nari street vendors sing makoi gi imung manung wana puri bani maram asina street vendors singi oina chanaba thausil lokhapiu haiki Sada Hills Autonomous Council Kampopi ki nauna saba conference hall amasung nauna semjinba hanagi ariba councillor singi hostel ngasi sangakre thoramasida ADC Sada Hills ke chairman Haukhalal Hangsing atai members sing susar yaki Thawbal Jila Parishad ke hauze Adyaksha Oribi Surnalata amasung Upadyaksha E Manglem Jawi mathakta thangalakhiba thajadabagi motion voice vote ta maithibaga loinana Surnalata amasung Manglem Jauna makhatana Thawbal ge Adyaksha amasung Upadyaksha oikhre amaromda P Bimolabo Imphal East ke Adyaksha oina khankhre Imphal East ki Adyaksha amasung Upadyaksha na pham thadokhibadagi hangduna leiriba phamsing asi mensinana bangasi pangthokiba mipamamana Bimolabo Adyaksha oina ba propose tawraba matung yanaba yaudana khankibani upadyaksha gi fam November 18 khangani hairi panbayai P Bimola Kontha Khabam Jila Parishad ki member oina term ahumlak mai paklaklabini pawi marathana temba break amamu break matungda amukana taram ukchari Lebang asigi state singi konung singda sinmi singna saruya dona National Protest Day December 5 da chathagadori khongjang asigi mangoi nana ngasi All India Trade Union Congress Manipur na sinduna convention ama irabot bhavan da pangthokre mifamasida aituk Manipur gi General Secretary L Sotin Kumar Manipur University ki Assistant Professor Dr. Chungnet Maisnam C2 Manipur ki Chungba KS Santa Susaruya ke New Delhi da Famkiba Center Trade Union singna Center da Hauzik Sasan Tauriba Lengak asina Sinmi singi hak sokpa level lo kaya amen tauduna ek onthok na bagi khongthang asigi mayukta lebak sinba thungna khongjang sangsinga dabani L Sotin Kumar na lebak sinba thungna chathaga daba protest asi Imphal da su tonga ba organization singyaw na khongjang sangsingani Sinmi singi hak ke daba sangsinga daba khongjang jang asida miyamna mateng pangbiu haike Bharat leriba Central Trade Union Daramathoi punang loin punjan gare when Manipur leriba koi Central Trade Union mayam si pulab kanda koi suri noi miyam gi sort gi damakta when koi makhan kaya gi jangshal ay mi nei kya sinase masi thenana ba hain lo mani Mairoi sina ILP gi matangda bepam pangthokuna laukiba warepo hauzik fawba sarkar na thabak ta onthok taba thawang higher secondary dipagi apun baluk ki mairoi sina kana yaning daba phondokre athuba matamda thabak ta onthorak trabadi akan ba khongjang saksina na basem sare hari Ramlal Paul Higher Secondary School da pangthokiba pawun mipamamada mairoi amana ILP chana hanana bagi khongthang oina October kumathoida Manipur College da pangthokiba convention na laukiba warep sarkar da khanganduna thabak ta onthokna ba haiza krabasu hauzik fawba kuma amata piraktre masina warep adu lumna lawte takpani athuba matamda thabak oina onthok trabadi mehri sina akanba khongjang sangsina na basem saba loire haike additional SP Yangon Victoria gi mathakta daibak miam khangna suspend view haibasini amadi November Taranipan Paugi Manunga ILPS Amuk Handas Chanahandabat Tarbadi Jesse ILPS Swen Wing Amadi Mahiroi Kunai Kuding Magna Akanba Kongjang Kaya Sangsilakani Haibagi Siam Chabake Amadojare Habisi Satrasing Hundagi Tamjari Thawbal apun belum na sinduna Manipur da inner line permit system chanaraba khaktada yellow mi kan mangamgani haibe hiram da district level debating competition ama Thawbal mela ground da pangthokre senior ki kanglupta motion asibu support tawkiba anamika hairang jamna ahan batakre junior ki kanglupta motion asibu support tawkiba aribam renukana ahan ba mana laukre makok mathang takrabasingda additional director education U Dr. RK School Lupki President M Rajan UCM की प्रेसिडेंट वाई नवचंद्र जॉइंट कमेटी के को कन्वेनर के H रतना मनामथुम सिंह यंथोके डिस्ट्रिक्ट कोऑपरेटिव सोसाइटी चुराचामपुर ना मणिपुर स्टेट कोऑपरेटिव यूनियन गा खुसमनदुना हुबमातोय सुबा ऑल इंडिया कोऑपरेटिव चेयो गी थरम ngasi चुराचामपुर गी तुइबोंग कम्युनिटी हॉल दा पांगथोक्रे थरम असिदा चुराचामपुर गी एडीसी मेंबर हॉल खोमा हाउके मणिपुर स्टेट कोऑपरेटिव यूनियन गी प्रेसिडेंट एल तोपिसक
su saruya ke holkoma haukimna miyamgi mihut singna miyamga nakna thabak thorom sing hakthengna na tawminarabadi masigi kanaba miyamda fanganba ngamgani haike union gi president el tolpisakna cooperative Mapangal Kalhan Bada Society asida leriba singna puna thabak tawminaba changi chawkhotpa amasung awonba purakpada nupi singi thaudang yamna chawi nupi da sakti mapung fana fanganduna makoibu mapung fana mathau tawhalabadi hena chawkhotpa oigani phungdoki Manipur Sarkar के Journal Education Office John 4 na Bisnupur District के ओइबा Journal की थाकता Science Exhibition ओइनाम High School दा पांथोक्रे competition asida Mothers Pride Academy की S Rodishan Maitena Ahanba Bisnupur Public School की M Jampurna Anishuba JNV Bisnupur की TS Sanathoina Ahum Subatakre Amaromda Written Science Quiz Competition da Bisnupur Public School के Mahiroi KS Bipin Chandrana Ahanba Oinam High School के O Amarjina Anisuba Masung Mothers Pride Academy की T Regina na Ahum Subatakre Kangalaba Mahiroi Sing State Level Science Exhibition da Saru Yagani Hairi Lalit Kala Academy Regional Center Kolkata Amadi Manipur State Kala Academy Imphal Sinduna Numit Tarani Chathagadaba Regional Stone Carving Game Ama Manipur State Kala Academy Complex ta Hokre Autopagi Tharomda Art Society Manipur gi President Kulachandra Lalit Kala Academy Regional Center Kolkata gi Regional Secretary in Charge Professor Manoj Sarkar Susarya ke Manoj Sarkar na Manipur asi nat ina khunba lebakni maramaduna atuba matamda Manipur University da exhibition amma pangtoknaba tharang tawre mapung faba artist amamam oinanaba game asi pangtokpani phongdokhi Wangoi Block Congress Committee na Bharat ke ahanba Prime Minister Jawaharlal Nehru gi chamaga kumanga suba mapo kumon tharongga mari leinana Congress worker amadi Mahiri Singna rally ama chatkre MPCC gi Vice President Sagosam Achobana Paubi Thektagi Lamthakiba rally adu Wangoi Block Congress Committee ke office ta loisin ke Mahiri Singh da school bag boy kolom na chungba khudol pot piduna puning thawat ke MDU Hall the Chatari Banifu Manga Suba Short Play Competition Gi Ngasi Ahanba Play the Public Theatre Artists Association na Bolgi Ithagna Namtharakpada Utkre Play Asi Domarendra Akamna Direction Pibani Adisuba Play the Northeastern Theatre Association Hengangi Sadan Bagi Isai Utke Play Asida Director na S Nimaini Haying Play Leroy Hadi Ramlal Paul School gi Oja Oiramba Yumnam Nilamanina Lekidabda Ramlal Paul English Machumapan Marifunithoi Metric Alumni na Awaba Phongdokre All Manipur Manpower Uplifting Center gi founder member Oiramba Laurembam Tarun Kumar Meitei na Lekidabda Center asina Awaba Phongdokle Hauzik Sanabagi Pau Masigi Sanabagi Pauda Manipur Horse Riding and Polo Association na Thasigi Tangkunithoi dagi Kumapan Fawa Infagi Polo Ground da Pangthokadoriba Nipan Suba Manipur Polo International gi Sem Sabalo Silagle Mapaleba ki Polo Team Taret Mongolia Poland South Africa Thailand England USA France yauna India gi Team ani India Team A da Indian Polo Association amadi Manipur yauna punna team mapana saruk yagani hiramasigi matangda network asigi sports paumi boyai ningthauzam ga pangthokadoriba tournament asigi organizing secretary Lieutenant Colonel M Ranjit ka akhanana unakre mahana makatana phongdokhibada prithivida polo masana asi Manipur dagi haurakibani haiba asi Inglisima Janipan humfumadi January tang 10 nomaizing numita Kolkata da pangthokiba exhibition mess amadagini haike 1864 के जनवरी tang kuntra da Kolkata da Manipur ki Sakul Kangji ki ihan hanba exhibition में ची उठकीबा अदु हंदक की 2014 सिददी अखोई मधुगी सही साम खैसु अदु हंदक की 8 Manipur Polo International 2014 सिदा मधुगी सु 150th anniversary सु ओइबा ओइना वर्ल्ड मफम खदिंग द सानरिबसे अदुना अखोइना मणिपुर दगी सगोल जैसे होगिबने हाइजरिबसे अदु Mahana Makataradana Mamangi Suba Manipur Polo International da Manipur team na champion Ohorabasu Handaki Nipan Suba Manipur Polo International dadi Mapalebaki team Taret Yaubana Akan Balamba Oigadori Mapagi Akan Batim Yauragasu Manipur gi team da International gi Thakta Masak Naiba Polo Sanaroi Kaya Yaubana Handaki Chahi Asisu Soidana champion Oigani Haibagi Tazabalai Haiki Tak tak ni aga Manipur nabudi thoyoba ado America nadi Haiber team ni ado handaksu akoi gi angsing se
yam fazana practice tawi thani sure adisu mathakta handakta 57 mountain division gi tournament to bu gi apa moi tare si khangalaga sanina akhoisu a game ni haiba ngamde Numit Nipani Chumna Pangtoka the River Tournament Asida Kanagumba Lanai Sanstan Amadi Organization Singna Athingba Pibidana Nungairaba Thawai Panba Anina Coordination Laina Sanagadoriba Messing Manipur Praza Pumna Wangna Miyeng Tabiu Pungdoki Mamangi Sahidadi team Singdu kan banataba ado hanaki lakba team England ne South Africa ne France ne America ne si team yamna lingba aduna handakti yam nungai ge tournament Imphal East District Football Association is Sinduna Kumalampa ke artificial turf ground da tha asigi tang kuntarukta mathang thagi tang ahum fauba chathagadoriba Kurizam Tarun Kumar Memorial Senior Women League da Eastern Sporting Union Wangkai amadi NYTSC Okram Chutek team anina saruk yaduna pangtolagani haidi Kumapan Rakshuba, Mari Rakshuba, Mangsatabam Iboyama, Madi Arambam Puina Batigi Mingda, All Manipur JB Association is Sinduna Matang Tagi Tang Kurum Degi, Kunipan Fauba, Pangtoko the JB Championship Asida Saruk Yanaba, Lanai Loop Club Organization Singda Association Asina Kangalali, Akupa Marol Association Asigi Office Tagi Kangabayagani Heidi. All Manipur Gymnasium Welfare Association is Sinduna GP Women's College ke Indo Hall the State Level Bodybuilding Championship Best Physique Manipur Hayang Pangtolagani. Tharomasida Minister K. Ratan Kumar Association Asigi President N. Ratan MLA K. Thamarjit Manipur Badminton Association ke President Bijoy Koizam MCPCR ke Member Secretary SS Chabra Jenims ke Physiology ke Professor Dr. Deven Lystrom Amadi Standard Robert High Secondary School के Principal PS Landoni ने थरोमा पुसिंग ओइगनी हारी चाहिए असिगी मरी सुबह AFC Transformation Challenge के अरुइबा राउंड हैंग अयुपुंग मापन ताबदा नगमापाल दलेबा अपनवा फिटनेस सेंटर द पांगतोलगनी Manipur University Kanchipur ge Midyang Makhada Naurem Birahari College Khundrak Pamna Sinduna A Borchan Singa Inter College Women's Football Tournament tha asigi tang kunmari dagi kunipan fauba college asigi ground da pangtholagadi manager meeting tha asigi tang kunitoi gi nungthil pung ama tabada college asigi principal office da pangtokani hairi Karnataka ge Azarkadu Udupida Matang Thagi Tang Tara Nipandagi Kumatai Fauba Rajiv Gandhi Khel Avian Scheme gi Makhada Pangthokodariba National Women Sports Competition ge Athletic Badminton Table Tennis Masana da Sarv Yagadaba Manipur ge Sanari Singh Gaming Youth Affairs and Sports Manipur na Lautokre Amaromda Karnataka ge Chitradrugada Mathang Thagi Tang Nipandagi Taramathai Fauba Pangthokodariba competition asigi handball hockey tennis masana sing da Sarv Yagadaba Manipur State Women Team ge Sanari Singh su Ming Lautokre Lamsang Football Club Kudeban Lampang na Sinduna Club asigi ground da team taramangana Sarv Yaduna Chathariba Nipan Super State Level Junior Open Football Tournament ke final da United Sengmai amadi Langol View ga Hayang Nungthilpung amaga minute kuntra chapa matamda sanaragani All Manipur Football Association na Sinduna tha asigi tang tara mangadagi taruk shuba chahi tara mari makhagi nupi machagi inter district football tournament pangthokani tarumba adu khudong cha da bakharadagi matam kaltana yethole haina amfana thadar pachirol amana khangalakli All Manipur Football Association na Sinduna home and away da team tare na saruk yaduna chathariba taramapan suba winners cup ke sanagadaba final match ani ge ahanba match oina hayang young physics unit alamu makhoge home ground oina kumanapa ke artificial turf ground da football club jalen sare his ka sanagani young physics unit alamu makhong mamangi semi final singda lamfa hairopu mai thiba piduna final changna khibani amaromda FC jalen su mamangi sanakiba semi final singda 11 Star Sporting Union akampa pu mai thiba piduna final changna khibani ngasigo ba ingasai pau pizari ICAR lamfe patagi fangba pau ge matung ina ngasigi khwaidagi saba si degree Celsius kunipan dasbik ahumni khwaidagi ingbana degree Celsius taramatoi dasbik amani nungsite yawba ising manilgi chang ayukta chada humudra taret nungthildana chada yankai nipan nungjugi changna millimeter sunyani loislap tamaru ba pau mukhana pizari angakpa makhalgi maigi fazarba leitengna sangai festival amuka hena magun haptuna fazan gadori Jahi kharagi mamangda nan local sina mela pangthokfamda atangma machine kaya thamlaga lupa lakh kaya khomlaga puramba adu aujek Manipuri machana mapu oiduna mapalamda sel chathandaba ngamle amadi Nepal suba Manipur Polo International da mapaleba ki polo team tare na saruk yagadori
ISTV na pijaba pau mata susinjari ngeng tabri bu suwa bukana kurumjari